ꯑꯍꯥꯟꯕꯃꯛꯇꯗ ꯀꯥꯡꯉꯕꯝ ꯃꯥꯂꯦꯝꯉꯥꯟꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯥꯂꯦꯝꯉꯥꯟꯕꯅ ꯍꯟꯗꯛꯀꯤ 2023ꯒꯤ SSLC ꯑꯦꯛꯖꯥꯝꯗ ꯐꯥꯔꯁ ꯗꯤꯕꯤꯖꯟ ꯂꯥꯛꯄ ꯑꯃꯁꯨꯡ ꯁꯕꯖꯦꯛ ꯇꯔꯨꯛꯇ ꯇꯔꯨꯛꯃꯛ ꯂꯦꯇꯔ ꯂꯧꯔꯛꯄꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯈꯨꯟ ꯑꯃꯁꯨꯡ ꯃꯃꯥ ꯄꯄꯥꯒꯤ ꯂꯩꯐꯝ ꯗꯤꯇꯦꯜꯁ ꯑꯝꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯒꯤ ꯃꯤꯡ ꯀꯦ ꯃꯥꯂꯦꯝꯉꯥꯟꯕ ꯁꯤꯡꯍ ꯀꯧꯏ꯫ ꯑꯩ ꯏꯁꯥꯃꯛꯀꯤ ꯁꯥꯒꯩ ꯀꯥꯡꯉꯕꯝꯅꯤ꯫ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯃꯤꯡꯅ ꯀꯦ ꯄ꯭ꯔꯤꯌꯣꯕꯟꯇ ꯁꯤꯡꯍ ꯀꯧꯏ꯫ ꯑꯗꯩ ꯏꯃꯥꯒꯤ ꯃꯤꯡꯅ ꯀꯥꯡꯉꯕꯝ ꯑꯣꯡꯕꯤ ꯔꯠꯅꯥ ꯀꯨꯃꯥꯔꯤ ꯂꯥꯏꯁ꯭ꯔꯝ ꯀꯧꯏ꯫ ꯑꯩ ꯏꯁꯥꯃꯛ ꯇꯣꯂꯦꯡ ꯈꯨꯟ ꯀꯧꯕ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯖꯩ꯫ ꯑꯩꯒꯤ ꯁ꯭ꯀꯨꯜ ꯇꯝꯐꯝꯅ ꯅꯣꯔꯠ ꯏꯁ ꯑꯦꯀꯥꯗꯃꯤꯗ ꯇꯝꯃꯤ꯫ ꯃꯥꯂꯦꯝꯉꯥꯟꯕꯅ ꯍꯟꯗꯛ ꯇꯧꯔꯛꯏꯕꯁꯤ ꯁꯕꯖꯦꯛ ꯄꯨꯝꯅꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯛ ꯑꯃ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯗꯤꯇꯦꯜꯁ꯫ ꯑꯩ HSLC ꯍꯟꯗꯛꯀꯤ HSLC ꯑꯦꯛꯖꯥꯝꯗ ꯏꯪꯂꯤꯁꯇ 93 ꯐꯪꯉꯤ, ꯑꯗꯨꯒ ꯃꯦꯠꯁꯇ 95, ꯑꯗꯨꯒ ꯃꯅꯤꯄꯨꯔꯤꯗ 97, ꯑꯗꯨꯒ ꯁꯣꯁꯤꯌꯦꯜꯗ 86, ꯁꯥꯏꯟꯁꯇ 90, ꯑꯗꯨꯒ ꯑꯦꯗꯚꯥꯟꯁ ꯃꯦꯠꯇ 98 ꯐꯪꯉꯤ꯫ ꯇꯣꯇꯦꯜ ꯀꯌꯥ? ꯇꯣꯇꯦꯜ ꯃꯥꯔꯛꯅ 559꯫ ꯌꯥꯝ ꯐꯖꯩ꯫ ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯁ꯭ꯀꯨꯜꯁꯤ ꯄꯤꯛꯏꯉꯩꯗꯒꯤ ꯑꯗꯨꯒ ꯑꯗꯨꯝ ꯇꯝꯃꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ? ꯑꯩ ꯍꯧꯔꯛꯄꯗꯒꯤ ꯁ꯭ꯀꯨꯜ 5ꯗꯤ ꯁꯨꯔꯦ ꯁꯤꯜꯂꯤꯕ꯫ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯁ꯭ꯀꯨꯜꯁꯤꯒ ꯑꯗꯨꯝ ꯀ꯭ꯂꯥꯁꯁꯦ ꯑꯆꯧꯕ ꯀ꯭ꯂꯥꯁ ꯂꯩꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒꯅꯦꯕ ꯅꯠꯇ꯭ꯔꯒꯅ ꯊꯥꯞꯄꯅꯔꯥ? ꯑꯩ ꯏꯁꯥꯃꯛ ꯐꯦꯃꯤꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯅ ꯁꯤꯟꯕ ꯇꯥꯔꯦ꯫ ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯍꯟꯗꯛꯀꯤ SSLC ꯑꯦꯛꯖꯥꯝꯁꯦ ꯊꯥꯅꯕꯒꯤꯗꯃꯛꯇ ꯇꯝꯃꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯌꯨꯁꯟ ꯇꯝꯕ ꯈꯣꯠꯄꯒꯤ ꯀꯩꯅꯣꯒꯗꯤ ꯌꯥꯎꯈꯤꯕ꯭ꯔꯥ? ꯌꯥꯎꯏ꯫ ꯑꯩ ꯂꯛꯈꯤꯄꯨꯔꯗ ꯁꯥꯔ ꯃꯅꯤꯒꯣꯄꯥꯜꯗ ꯃꯦꯠꯁ ꯑꯃꯁꯨꯡ ꯑꯦꯗꯚꯥꯟꯁ ꯃꯦꯠ ꯑꯅꯤꯃꯛ ꯇꯝꯃꯛꯈꯤ, ꯑꯗꯨꯒ ꯁꯥꯏꯟꯁꯀꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯃꯤꯁ ꯃꯦꯗꯥꯝ ꯑꯅꯅ꯭ꯌꯥꯗ ꯇꯝꯖꯔꯦ, ꯑꯗꯨꯒ ꯒ꯭ꯔꯥꯃꯔꯒꯤ ꯁꯨꯝ ꯃꯔꯛ ꯃꯔꯛꯇ ꯁꯥꯔ ꯇꯣꯔꯨꯟꯗ ꯇꯝꯃꯦ꯫ ꯁ꯭ꯀꯨꯜ ꯆꯠꯅ ꯇ꯭ꯌꯨꯁꯟꯁꯨ ꯇꯝꯃꯅꯤ, ꯑꯗꯨ ꯂꯣꯏꯔꯒ ꯍꯜꯂꯛꯑꯒ ꯌꯨꯝꯗ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯝꯒꯗꯤ ꯐꯪꯕ꯭ꯔꯥ? ꯇ꯭ꯌꯨꯁꯟ ꯍꯜꯂꯛꯑꯒ ꯅꯨꯡꯗꯥꯡ ꯄꯨꯡ 7ꯇꯒꯤ ꯄꯥꯔꯒ ꯂꯣꯏꯁꯤꯟꯕꯒꯤ ꯃꯇꯝ ꯍꯥꯏꯕꯨ ꯆꯞ ꯆꯥꯕꯤꯗꯤ ꯂꯩꯇꯦ꯫ ꯑꯩꯅ ꯅꯣꯡꯃꯗ ꯁꯤꯃꯨꯛꯀ ꯄꯥꯒꯅꯤ ꯍꯥꯏꯕꯒꯤ ꯁꯨꯝ ꯑꯗꯨꯒꯨꯝꯕ ꯑꯦꯝꯗꯣ ꯊꯝꯃꯒ ꯁꯨꯝ ꯄꯥꯖꯩ꯫ ꯑꯗꯨꯗꯒꯤ ꯃꯥꯂꯦꯝꯉꯥꯟꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯁꯕꯖꯦꯛꯇꯤ ꯀꯔꯝꯕꯅꯣ? ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯁꯕꯖꯦꯛ ꯍꯥꯏꯔꯒ ꯑꯪꯀꯅ ꯅꯨꯡꯉꯥꯏ꯫ ꯃꯦꯠꯁꯅ ꯅꯨꯡꯉꯥꯏꯕ ꯅꯠꯇ꯭ꯔꯥ? ꯌꯥꯝ ꯐꯩ꯫ ꯑꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕꯅ ꯀꯔꯝꯕ? ꯗꯤꯐꯤꯀꯜ ꯑꯣꯏꯕ? ꯂꯨꯕ ꯍꯥꯏꯕꯨ ꯑꯩꯉꯣꯟꯗ ꯁꯣꯁꯤꯌꯦꯜꯁꯦ ꯑꯩꯉꯣꯟꯗꯗꯤ ꯈꯔ ꯍꯩꯅꯗꯦ꯫ ꯍꯣꯏ꯫ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯍꯩꯅꯗꯦ ꯍꯥꯏꯔꯤꯕꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯃꯥꯔꯛ ꯌꯥꯝꯅ ꯐꯪꯉꯦ ꯍꯥꯏꯗꯨꯅꯤ꯫ ꯍꯣꯠꯅꯕꯗꯨꯅꯅꯤ, ꯐꯩ, ꯇꯧꯒꯗꯕꯅꯤ꯫ ꯃꯈꯥꯗꯤ ꯀꯔꯝꯕ ꯀꯣꯂꯦꯖꯇ ꯇꯝꯒꯦ ꯍꯥꯏꯅ ꯈꯜꯂꯤ? ꯍꯧꯖꯤꯛ ꯑꯩ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤ ꯀꯣꯂꯦꯖꯇ ꯑꯦꯗꯃꯤꯁꯟ ꯇꯧꯔꯦ, ꯑꯗꯨꯗ ꯇꯝꯕꯒꯤ ꯈꯜꯂꯤ ꯍꯧꯖꯤꯛ꯫ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯇꯝꯒꯗꯧꯕ ꯀꯣꯂꯦꯖꯁꯤ ꯀꯗꯥꯏꯗ ꯂꯩ? ꯁꯣꯅꯥꯏꯗ꯫ ꯁꯣꯅꯥꯏꯗ? ꯑꯥꯗ ꯂꯩꯔꯒ ꯇꯝꯒꯗꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯗꯒꯤ ꯆꯠꯀꯗꯧꯕ꯭ꯔꯥ? ꯑꯥꯗ ꯍꯣꯁꯇꯦꯜꯗ ꯂꯩꯔꯒ꯫ ꯍꯣꯁꯇꯦꯜ ꯂꯩꯔ ꯇꯝꯒꯅꯦꯕ ꯅꯠꯇ꯭ꯔꯥ? ꯌꯥꯝ ꯐꯩ꯫ ꯀꯣꯂꯦꯖ ꯃꯃꯤꯡꯗꯣ ꯑꯃꯨꯛꯀ ꯍꯥꯏꯕꯤꯌꯨ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤ ꯀꯣꯂꯦꯖ꯫ ꯃꯥꯂꯦꯝꯉꯥꯟꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯗꯤ ꯊꯋꯥꯏ ꯌꯥꯎꯕ꯭ꯔꯥ? ꯁꯥꯟꯅꯕ ꯊꯋꯥꯏ ꯌꯥꯎꯖꯩ꯫ ꯑꯩ ꯏꯁꯥꯃꯛ ꯍꯛꯆꯥꯡ ꯐꯤꯠ ꯐꯣꯠ ꯂꯩꯅꯕ ꯁꯥꯟꯅꯕꯁꯨ ꯁꯥꯟꯅꯩ꯫ ꯀꯔꯤ ꯃꯁꯥꯟꯅꯅꯣ ꯁꯥꯟꯅꯩꯁꯦ? ꯃꯥꯔꯁꯦꯜ ꯑꯥꯔꯠ, ꯊꯥꯡ ꯇꯥ꯫ ꯃꯥꯔꯁꯦꯜ ꯑꯥꯔꯠ, ꯊꯥꯡ ꯇꯥꯅꯦꯕ? ꯑꯗꯨꯝ ꯍꯛꯆꯥꯡꯒꯤ ꯑꯩꯈꯣꯏ ꯊꯥꯡ ꯇꯥ ꯍꯥꯏꯔꯤꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯊꯥꯡ ꯇꯥ ꯍꯥꯏꯈ꯭ꯔꯗꯤ ꯋꯥꯔꯜꯅ ꯂꯣꯏꯅ ꯈꯪꯉꯦ ꯃꯩꯇꯩꯒꯤꯅꯤ ꯍꯥꯏꯕꯗ꯫ ꯑꯗꯣ ꯏꯁꯥꯒꯤ ꯑꯗꯨꯝ ꯆꯨꯝꯅ ꯍꯛꯆꯥꯡ ꯐꯤꯠꯐꯣꯔ ꯑꯣꯏꯅꯕ ꯁꯥꯟꯅꯩꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯄꯥꯟ ꯊꯣꯛꯇꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯁꯥꯟꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯦꯝꯒꯗꯤ ꯌꯥꯎꯗ꯭ꯔꯣ? ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯁꯨꯝ ꯇꯣꯔꯅꯥꯃꯦꯟ ꯑꯗꯨꯝ ꯃꯊꯪ ꯆꯠꯊꯔꯤ꯫ ꯍꯣꯏ, ꯃꯊꯪ ꯑꯗꯨꯝ ꯆꯠꯂꯒ ꯇꯧꯔꯤꯌꯦꯕ ꯅꯠꯇ꯭ꯔꯥ? ꯍꯧꯖꯤꯛ ꯊꯥꯡ ꯇꯥꯁꯤꯒ ꯇꯣꯔꯅꯥꯃꯦꯟ ꯀꯥꯏꯗꯗꯤ ꯆꯠꯂꯨꯔꯦ? ꯑꯍꯥꯟꯕꯗ ꯂꯛꯈꯤꯄꯨꯔꯗ ꯄꯥꯡꯊꯣꯛꯄ ꯃꯩꯇꯩ ꯌꯣꯠ ꯐꯦꯁꯇꯤꯚꯦꯜꯗ ꯌꯥꯎꯔꯦ, ꯑꯗꯨꯗ ꯁꯤꯜꯚꯔ ꯃꯦꯗꯜ ꯐꯪꯖꯔꯦ꯫ ꯍꯣꯏ꯫ ꯑꯗꯨꯒ ꯃꯊꯪꯒꯤꯗ ꯁꯤꯜꯆꯔꯗ ꯄꯥꯡꯊꯣꯛꯄ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜꯒꯤ ꯊꯥꯡ ꯇꯥꯒꯤꯗ ꯑꯗꯨꯗ ꯒꯣꯜ ꯐꯪꯖꯔꯦ꯫ ꯑꯗꯩ ꯃꯊꯪꯒꯤꯗ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯍꯣꯖꯥꯏꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯗꯁꯨ ꯒꯣꯜ ꯐꯪꯖꯔꯦ꯫
ꯍꯟꯗꯛꯇ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯣꯅꯥꯏꯗ ꯇꯧꯈꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜꯗꯁꯨ ꯑꯗꯨꯗꯁꯨ ꯒꯣꯜ ꯐꯪꯖꯔꯦ ꯌꯥꯝꯅ ꯐꯩ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯔꯒ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯀꯩꯅꯣꯁꯨ ꯃꯦꯗꯜ ꯑꯆꯧ ꯑꯆꯧꯕ ꯐꯪꯉꯛꯄ ꯑꯣꯏꯁꯅꯨ ꯃꯈꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯉꯥꯟꯕꯕꯨ ꯄꯣꯛꯄꯤꯕ ꯕꯕꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯕꯕꯥꯁꯦ ꯌꯥꯝꯅ ꯑꯩꯗꯤ ꯈꯔ ꯁꯨꯝ ꯆꯍꯤ 50 ꯃꯨꯛꯀ ꯐꯥꯔꯝꯒꯗ꯭ꯔꯥ ꯈꯜꯂꯨꯔꯦ ꯁꯤꯗꯤ ꯌꯥꯝ ꯅꯍꯥ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯗꯣ ꯑꯩ ꯇꯥꯃꯣ ꯍꯥꯏꯅ ꯁꯨꯝ ꯀꯧꯖꯔꯒꯦ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯃꯥꯂꯦꯝꯉꯥꯟꯕꯅ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯐꯥꯔꯁ ꯗꯤꯕꯤꯖꯟ ꯂꯥꯛꯄ ꯃꯇꯝꯁꯤꯒ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤꯕ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯐꯥꯎꯕ ꯍꯥꯏꯕꯕꯨ ꯌꯥꯝꯅ ꯋꯥꯈꯜꯁꯦ ꯍꯔꯥꯎꯏ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯁꯤꯡꯅ ꯔꯤꯖꯜꯁꯦ ꯊꯣꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯦꯛꯁꯥꯏꯇꯦड ꯑꯣꯏꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯍꯔꯥꯎꯃꯟꯗꯅꯒ ꯊꯃꯣꯏꯗ ꯀꯩꯅꯣ ꯄꯥꯎ ꯄꯤꯔꯛꯄ ꯈꯣꯠꯂꯛꯄꯗꯣ ꯑꯗꯨꯒꯤ ꯃꯑꯣꯡꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯑꯝꯇꯪ ꯁꯦꯌꯔ ꯍꯣꯏ ꯇꯧꯕꯤꯌꯨ ꯑꯁ ꯅꯨꯃꯤꯠꯇꯨꯒ ꯂꯥꯛꯈꯤꯕ ꯐꯣꯟ ꯃꯌꯥꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯇꯣꯂꯦꯡꯈꯨꯟꯁꯤꯒꯤ ꯂꯩꯔꯤꯕ ꯏꯃꯥꯟꯅꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯅꯨꯡꯁꯤꯕ ꯃꯌꯥꯝꯁꯤꯅ ꯐꯣꯟ ꯇꯧꯔꯛꯈꯤꯕꯁꯤꯗꯤ ꯅꯪ ꯑꯉꯥꯡ ꯁꯨꯃꯥꯏꯅ ꯄꯥꯎ ꯁꯤꯒꯨꯝꯕ ꯀꯩꯅꯣꯗ ꯀꯩꯅꯣꯗ ꯌꯥꯎꯔꯛꯑꯦ ꯀꯟꯗꯤꯁꯟꯗ ꯁꯨꯃꯥꯏꯅ ꯄꯥꯁ ꯇꯧꯔꯦꯅ ꯍꯥꯏ ꯂꯦꯇꯔ ꯑꯁꯨꯛ ꯂꯧꯔꯦ ꯇꯥꯏ ꯗꯤꯁꯇꯤꯡꯁꯟ ꯑꯁꯨꯛ ꯁꯨꯃꯥꯏꯅ ꯐꯪꯉꯦꯅ ꯇꯥꯏ ꯑꯁ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤꯕ ꯃꯌꯥꯝꯁꯤꯗꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯑꯗꯨꯏ ꯃꯌꯥꯝꯗꯨꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕ ꯑꯃꯁꯨꯡ ꯀꯔꯤ ꯍꯥꯏꯅꯤ ꯏꯊꯣꯟꯇ ꯋꯥꯈꯜꯁꯤꯗ ꯍꯥꯏꯐꯝ ꯈꯪꯗꯦꯀꯣ ꯑꯗꯩ ꯑꯂꯥꯞꯄꯗ ꯂꯩꯕ ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯤꯅꯁꯨ ꯑꯩꯒꯤ ꯃꯔꯤ ꯃꯇꯥ ꯃꯌꯥꯝꯅꯁꯨ ꯐꯣꯟ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝꯁꯦ ꯑꯁ ꯑꯩ ꯑꯃꯨꯛ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯁꯤꯅ ꯍꯣꯏ ꯍꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯇꯥꯃꯣꯒꯤ ꯋꯥ ꯇꯥꯕꯗ ꯑꯗꯣ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛꯀꯗꯤ ꯇꯧꯕꯤꯍꯧꯕ꯭ꯔꯥ ꯁꯔꯀꯥꯔꯒꯤ ꯊꯕꯛꯁꯤꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯇꯧꯕ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯧꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯛꯑꯒ ꯃꯦꯗꯤꯀꯦꯜꯒꯤ ꯈꯔ ꯁꯨꯝ ꯄꯥꯝꯕꯗꯒꯤ ꯑꯗꯨꯗꯨꯒ ꯑꯩ ꯃꯦꯗꯤꯀꯦꯜ ꯔꯤꯄ꯭ꯔꯦꯖꯦꯟꯇꯦꯇꯤꯚ ꯑꯣꯏꯅ ꯆꯠꯆꯔꯝꯃꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯏꯃꯨꯡ ꯃꯅꯨꯡ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯕꯗꯒꯤ ꯊꯕꯛꯇꯣ ꯇꯉꯥꯏꯔꯒ ꯌꯨꯝꯗ ꯂꯩꯊꯔꯦ ꯌꯨꯝꯗ ꯂꯩꯔ ꯇꯧꯕ ꯌꯥꯕ ꯁꯤꯜꯆꯔꯣꯝꯗ ꯑꯃꯨꯛ ꯊꯕꯛ ꯈꯔꯅꯤ ꯆꯠꯂꯝꯃꯤ ꯑꯗꯨꯝ ꯏꯁꯤꯡ ꯏꯆꯥꯎ ꯑꯗꯩ ꯀꯣꯔꯣꯅꯥ ꯃꯌꯥꯝ ꯊꯣꯛꯇꯅ ꯑꯃꯨꯛ ꯂꯩꯁꯜꯂꯦ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯇꯥꯟꯕꯁꯤ ꯁꯤꯟꯐꯝꯁꯦ ꯀꯩ ꯍꯥꯏꯅꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯊꯕꯛ ꯑꯃ ꯁꯤꯟꯐꯝ ꯑꯃ ꯑꯣꯏꯅꯗꯤ ꯂꯩꯇꯦ ꯁꯨꯝ ꯊꯣꯛꯅꯕ ꯑꯃꯗꯤ ꯍꯣꯠꯅꯔꯤ ꯑꯗꯨꯃꯛꯄꯨ ꯑꯩꯒꯤ ꯀꯝꯄꯦꯅꯤ ꯑꯃꯗ ꯅꯠꯇ꯭ꯔꯒꯅ ꯑꯁꯤꯅ ꯑꯁꯤꯅꯤ ꯍꯥꯏꯕ ꯆꯞ ꯆꯥꯕꯤ ꯅꯥꯏꯗꯦ ꯍꯧꯖꯤꯛ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯃꯣꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯃꯈꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯉꯥꯟꯕꯕꯨ ꯄꯣꯛꯄꯤꯕꯤ ꯏꯇꯩꯃꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯉꯥꯡ ꯑꯉꯥꯡ ꯑꯃꯁꯨꯡ ꯌꯨꯝꯒꯤ ꯍꯣꯠꯅꯕꯗ ꯃꯄꯥꯟꯗꯇ ꯑꯌꯥꯝꯕ ꯂꯩ ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯅꯨꯡꯗ ꯄꯨꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤ ꯂꯥꯏꯔꯤꯛ ꯄꯥꯍꯟꯅꯕ ꯅꯠꯇ꯭ꯔꯒꯅ ꯇ꯭ꯌꯨꯁꯟ ꯊꯥꯅꯕ ꯁ꯭ꯀꯨꯜ ꯊꯥꯅꯕ ꯑꯃ ꯍꯣꯠꯅꯔꯤꯕꯁꯤꯗꯤ ꯃꯃꯥ ꯑꯣꯏꯕꯤꯅ ꯍꯣꯠꯅꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯍꯥꯛꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯂꯥꯏꯔꯤꯛ ꯄꯥꯍꯟꯕ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣ ꯇꯧꯕ ꯁꯥꯟꯅꯕꯁꯨ ꯊꯥꯕ ꯈꯣꯠꯄ ꯑꯁꯤꯒꯤ ꯃꯔꯝꯁꯦ ꯈꯤꯇꯪ ꯏꯇꯩꯃꯅ ꯁꯟꯗꯣꯛꯅ ꯇꯥꯛꯄꯤꯌꯨ ꯍꯣꯏ ꯃꯥꯁꯦ ꯑꯌꯨꯛꯁꯦ ꯉꯟꯅ ꯍꯧꯒꯠꯂꯒ ꯄꯨꯡ 5ꯒꯤ ꯁ꯭ꯋꯥꯏꯁꯦ ꯇꯨꯏꯁꯟ ꯅꯪꯅꯕ ꯆꯥꯛ ꯆꯥꯕ ꯅꯪꯅꯕ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯅꯦ ꯄꯨꯡ 5ꯒꯤ ꯃꯅꯨꯡꯁꯤꯗ ꯆꯥꯛ ꯄꯤꯖꯔꯒ ꯇꯨꯏꯁꯟꯁꯦ ꯄꯨꯡ 5:30ꯒꯤ ꯅꯪꯅꯕ ꯆꯠꯂꯅꯤ ꯍꯜꯂꯛꯄꯗ ꯑꯗꯩ ꯇꯨꯏꯁꯟꯒꯤ ꯍꯜꯂꯛꯑꯒ ꯃꯥ ꯁ꯭ꯀꯨꯜꯗ ꯁꯨꯝ ꯆꯪꯗꯣꯏꯅꯦ ꯑꯗꯨꯅꯅꯦ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯇꯤꯐꯤꯟ ꯍꯥꯞꯄꯤꯕꯅꯤ ꯈꯪꯗꯦ ꯑꯗꯨꯗꯒꯤ ꯀꯦꯟꯇꯤꯟꯗꯒꯤ ꯆꯥꯅꯕꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯃꯥꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯅꯪꯅꯕ ꯑꯩꯈꯣꯏꯁꯨ ꯃꯥ ꯆꯥꯛ ꯈꯛꯇꯪ ꯑꯣꯏꯁꯨ ꯆꯥꯔꯒ ꯑꯃꯨꯛ ꯇꯨꯏꯁꯟ ꯆꯠꯇꯣꯏꯅꯦꯕ ꯃꯥꯁꯦ ꯑꯗꯨ ꯇꯨꯏꯁꯟ ꯆꯠꯂꯒ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯂꯥꯏꯔꯤꯛ ꯄꯥꯅꯕ ꯑꯃꯨꯛ ꯇꯧꯕ ꯃꯥꯁꯦ ꯁꯥꯏꯀꯜꯅꯒ ꯆꯠꯂꯦ ꯑꯗꯨꯗꯒꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯃꯥꯁꯦ ꯄꯣꯊꯥꯕꯒꯤ ꯃꯇꯝ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯝꯕꯨ ꯌꯥꯝ ꯋꯥꯅ ꯐꯪꯖꯩꯌꯦꯕ ꯃꯥꯁꯦ ꯅꯣꯡ ꯆꯨꯔꯦ ꯑꯗꯒꯤ ꯁꯥꯏꯀꯜꯗꯨꯒ ꯆꯠꯄꯅꯦ ꯑꯗꯩ ꯔꯦꯟꯀꯣꯠ ꯑꯃꯨꯛꯄꯨ ꯃꯉꯣꯟꯗꯗꯤ ꯌꯥꯝꯅ ꯋꯥꯈꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯃꯥꯒꯤ ꯁꯤꯒꯤ ꯊꯥꯛꯁꯦ ꯌꯧꯖꯔꯛꯏꯅꯦ ꯑꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃꯁꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯗꯥꯁꯤꯡ ꯃꯌꯥꯝꯅ ꯄꯨꯟꯁꯤꯜꯂꯒ ꯃꯃꯥ ꯕꯕꯥ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯨꯟꯁꯤꯜꯂꯒꯅꯦ ꯃꯥꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯒ ꯁꯤꯒꯤ ꯊꯥꯛꯁꯦ ꯌꯧꯔꯛꯈꯤꯅꯤ ꯑꯗꯒꯤ ꯃꯥꯁꯨ ꯁꯥꯟꯅꯕꯁꯨ ꯄꯥꯝꯖꯕꯅꯤꯅꯅꯦ ꯑꯌꯨꯛꯁꯤꯗ
school chatringai timing sida tuition ga suti leba matam sida mana sanaba amuk chatpa dagi magi free time ngahak sangba matam da mana drawing ga yekpa drawing yekpa su yam pamje drawing gumba yekpa माइना सुम तौजे यारिगे अखोइना फोन से मगोंदा फोन जी पाहंदे आउ लाइक की मतांग ओइरा कांदा दंग पीबा दे गेम गुम्बा सुम बसे मुनु नंग यारिगे फोन पाइगनु लाइक की मतांग दा दंग पायु खोलुना अदुमाय तौरगा मासे सिगी थाक्सी होरख्रि याम नुवाइजै इतेमगी इतेमना सुमाइना सेनाबिबा स्कूल नंगनाबा नबा ममा अमो ओइबगी मरु ओइबा थौदांग पुनमक जना तौइबा वारी खरा संदोकिबा याम नुवाइजै अरोइबदा कैनोगी आइगी माइगैदगी आइगी चैनल की कैनो व्यूअर हाइतारे व्यूअर सिंगी माइगैदगी मालेंगमान बाबू कोंग्रेचुलेसन पिजरी अमसुंग मालेंगमाना तौ तौरबो खुदिंगमक माइ पाकपो ओइउ हाइजरगा लसनजर थैंक यू